अहानबदा मरुओइबा पाउ Manipuri khudingmak India lengangna lebak asigi citizen ni haina khalakpa matamda lamdam asida thokliba irang ase loishinba ngamgani haina kokomi gi coordinator Somendro Thokchomna phungdurakli Youth of Manipur gi Thaumi Singh Fazilaga Manipur gi irang loishin gadaba oirabadi member khudingmak masana yana surrender tawzagi haina Youth of Manipur gi member Lashram Manichandrana phungdurakli Irang asina maram oiraga kumja English ani supna kunhumdogi me mari degi lepduraba Jirebam degi khongsang fawgi kilometer 55 sangba train service tha sigi taretagi haunaba sem sakre Amadi security force ke apunba team amana kongba marugi akoibadagi khutsu khulai kaya fagat mangamkre